lamdam asigi yellow furup singda attack chatharakliba kukizo armed group singi mathakta action lokhatpaga loinana suspension of operation su khudakta handoku haiduna Federation of Haomee Prime Minister Narendra Modi da ayiba chirol thaduna taksinkhre Federation of Haomee gi President Sapam Chajadu Madini na khutyek piduna Prime Minister Narendra Modi da thakhiba chirol aduna hai Foreign influx dagi Indian citizen sing kannaba amade Indian citizen singi phangpham thokpa hak sing manghandana Prime Minister Narendra Modi na asanba mityeng amaga loina na paikhatliba thabak thoram sing asigidamak tasengna nungaiba phawi India na ning tamba phanglaba matung India gi Prime Minister kaya ama hokre adubu Prime Minister Narendra Modi na foreign immigration gi issue ga mari leinana special intensive revision gi thabak paikhatpaga loina na mitop khandoktuna masa masa gi maram da halan khinabagi tongan ba khongthang paikhatle khongthang asigidamak amade asengba chumba luchingba ama oibagi damak Indian citizen singi thamoi da chawthokchaba phawi matang asida Federation of Haomee na thamningliba wafam de loop asi yellow fruit ta yumpham oiba apex organization namane organization asina sinduna chahi asigi me kunipal da indigenous peoples meet pangthuki mi phamadu da kumja lisingani kolumdoi gi me ahumdagi yellow fruit singda atamnana chatharakhiba attack amade angang yauna micham kaya hatkibagi tamthiraba thodok singi matangda khana nainakhi irang asida miyoi 38 hena kuki jo singna farba matung hatuk pikhe asigumba tamthiriba thawong sing asi kuki zona taliba tokhaiba lenga khasiga yamna mari leinai nakalamoromda Ministry of Home Affairs ki makhada Assam Rifles ka kuki zo armed group singa su agreement sign tongna khibano amade su agreement sign tongna khiba KNO KNA amasung ZRO gi luchingba kharana Myanmar gi origin oiriba asi matau karamna no hainaso Federation asin hangkhe Leader sing asi foreign national oirabadi immigration law gi matung inna authority na action lawgadabani amasung law kaina leiramba thoklagana deport tawhigadabani loinana thuba matamda central amadi state lengak na su withdraw tawgadabani masidata lamdam masida tangdu leitaba hanjalakpa ngamgani haina prime minister da iba cherol adu da palli